खुलुमजरे ISTV की मणिपुरी पाव में ताबिरिबा पुमनमक को तराम नोक्सरी हुजे अहानबद मरोइबा पावसिंग फ्रेमवर्क एग्रीमेंट की मतंगदा निंथौकाबा निमित के असेंबली मिफम न लौरकपा फिरेप की मतुंग इना मणिपुर मियामना जब जाबा फिरेप लौगनी हाइना मणिपुर की सिविल सोसाइटी सिंगना फोंगदोकले मणिपुर प्रोहिबिशन ऑफ लिकर अमेंडमेंट बिल लिसिंग अनि तरानिपाल की मायोक्ता पाक सन्ना खोंजंग जंगसिनख्रे अमदे मिनिस्ट्री ऑफ होम अफेयर्स ना मणिपुर हेलीकॉप्टर सर्विस हौननबा अयाबा बिरकले हौजिक मपंगोइबा पाव पिजरे इंडियन कॉन्स्टिट्यूशन की आर्टिकल 371 क्लोज ए मणिपुर चनहन भाइबसी मणिपुर ग्रेटर नागालैंड की सरुक अमा ओइना सखंगबगत चप मानै स्टेट अमदा स्टेट अनि लेबगुम्बनी फ्रेमवर्क एग्रीमेंट की मतंगदा निंथौकाबा निमित के असेंबली मिफम न लौरकपा फिरेप की मतुंग इना मणिपुर मियामना चप चाबा फिरेप लौगनी हाइना मणिपुर की सिविल सोसाइटी सिंगना फोंगदोकले ngasi amukogi office ta pangthokiba pawgi mifam amada tongan ba civil society organization kaya gi lusingba singna saruk yaduna pangthokiba mifam aduda amukogi president PS Devan Sharmana NSCN IM amadi Bharat Sarkar ani gi marakta inakiba framework agreement na Manipur ki interest sokpa yaba wafam amata yaude haiba wafam kaya Bharat ki prime minister home minister yauna lusingba kaya na phongdokhrabani हंदकता मणिपुर की सिविल सोसाइटी सिंह अपुन टीम अमना भारत की लुसिंग उन्नदुना मणिपुर की वफम कया फोंदोकपा लैख्रबनी खोंसत अदुदा भारत की प्राइम मिनिस्टर अमदी होम मिनिस्टर ना एग्रीमेंट अदुदा मणिपुर सोकपा याबो वफम अमता याउदे हाइना खंगनबता नतना भारत की प्राइम मिनिस्टर नरेंद्र मोदी ना महाकना लौरकपा फिरेपना अरोइबो ओइगनी हाइबा वफम फोंदोकपा लैख्रबनी अदुबो हंदक पार्लियामेंट्री स्टैंडिंग कमिटी अमना राज्य सभा दा थमखिबा रिपोर्ट अमा हिंदू पेपर दा मयक सेंगना फोंदोरखे पार्लियामेंट्री स्टैंडिंग कमिटी की लिस्ट मणिपुर के राज्य सभा की MP खेत्रीमयु बाबानंदना निपान सुबा सीरियल नंबर दा याउरी हारिबा आर्टिकल 371 क्लोज A असिना नागालैंड गा युमथंगनरिबा स्टेट सिंगदा चटनागनी थौरांगलिबा असिना मणिपुर दा खुंदारिबा फुरुप मसेल सिंगी मरक्ता नुंगनांगबा सिनबा थवोंगनी ओइगनी मसिना स्टेट अमदा स्टेट अनिना रूल तौबगा चप मानै निथौकाबा निमित्त फमगदौरिबा मणिपुर असेंबलीना मणिपुर की अपुनबगी सक्तम की चप चाबा फिरेप अमा लौगदबनी अमदे आर्टिकल असुगी मरमदा ममुत ताना नैनगदबनी असेंबली मिफम न लौरकपा वफम येंगलगा मियामगी फिरेप लाउथोकनी मणिपुर की अपुनबगी सक्तमदा ngakpa ngamloidaba oirabadi MLA खुदिंगमक रिजाइन तौबियो हाइखी मंडे की असेंबली सिदैसदा आर्टिकल 371 की ए से मसी फजन ममुतान नैनगदम मसीना मणिपुर चंगजलागांदा करी ओइरकदगे लैंगाक लोंदा एडमिनिस्ट्रेशन दा अमसुंग मियाम सिंगदा फावगदबा अदगी लैगदबा पोजीशन मयाम सिंगजे मसी याम फजन मयेक सेंगना रूलिंग अमसुंग ओपोजिशन खाइदना यामना कुपना नैनबिगदमनी मणिपुर की दमकता मियाम की दमकता मणिपुर मियाम की दमकता आइगी ओपोजिशन की आइगी रूलिंग की आइगी चीफ मिनिस्टर की आइगी अदुगी हाइबो वाखलोन से थादोगांदा मणिपुर की करी स्टैंड लौरिगे हाइबसे अखोय मियामना येंबा पामे मदुगी मतुंगदा असेंबली की मतुंगदुददी अखोयना मियामगी ओइबा अखोयगी वाफमसिंग अदुगा अखोयना तौगदबा एजिटेशन ना चिंगबसिंगदो अखोय मयेक सेंगना मियामना थमजगे UCM की प्रेसिडेंट सुनील करामना लिसिंग अनि तारा हुमदैदा इनखिबा फ्रेमवर्क एग्रीमेंट अरोनबा एग्रीमेंट ने NSCN IM की इंटरलोक्यूटर RN रबिना थोकपा स्टेटमेंट सिंग खेनबा यामना लई चाही कुन हेना शांति की वारी सारक्तुना वारोइसिन पुरकपदा फुरुप अमाबु बेलनबा होनबदा फुरुप अमाबु नमथनबा होनबा मणिपुर मियामना याबा ngamloi नागालैंड चटनागदबा लॉ अमा मणिपुर चटनाहनगनी हाबसी मणिपुर मियामना याबा ngamloi हौजिक ओइरकलिबा फिबम मसिदा मणिपुर मियामना अचेतपा फिरेप अमा अमुक्का हन्ना लौबा मतम ओइरे हाइखी बाबानंदन हाइगी वाफमदा मागी मीडिया रिपोर्ट प्राइम मिनिस्टर हाइरी रिपोर्ट सिदा कईसु सिंगना निंगाई लेते हेबा सुगुम्बा मीडिया रिपोर्ट थंगी वाफम से अखोइगी नाकोंगदा तरंग तरंग तारी अदुना हाइरी वाफम अमा लाइबा आरएन रबिना थमिबा स्टेटमेंट से हाइरीबा नागालैंड की चटनागदबा लॉ अमा मणिपुर चटनरनी हाइबा वाफम असिदा मणिपुर की चीफ मिनिस्टर की चप चाबा स्टैंड करिनो नत्रगा अखोइगी लेरिबा बाबानंदन हाइरीबा वाफम सिंग असिना मागी वखलोलदना करिनो हाइबना सिंबा मणिपुर मियामना अकनबा डिमांड अमगा लोइना कोई सेंदोकननबा मणिपुर मियामदा मसिमा कोई खंजरी
हाइरिबा वाफमसिंग सिगी मनुंगचना मणिपुर की चीफ मिनिस्टर ना अकनबा स्टैंड लौरिबा सिगी चांगना हेन कन लौबियु अदुगा हाइरिबा मणिपुर इंक्लूडिंग लेरिबा राजनीति दोलादोली थीदना हौजिक हौजिक चथरिबा असेंबली सेशन असिदा मणिपुर की अपुनबगी सक्तम अपुनबगी इंटरेस्ट कायदनबा होनबा मतमदा सिगी अकनबा फिरेब अमखक लौरकांदा मणिपुर मियामदा मदुगी रिजोल्यूशन जो थंबियु अमरमदा CCS के वाइस प्रेसिडेंट जितेंद्र निंगोंबना NSCN IM की वारिसन पुरकपदा नागालैंड बु स्पेशल स्टेटस अमद थमगनी हाइबा तारामना OE अदुबो मणिपुर फुरुप निफुमाथोय हेन खुंदारिबा असिदा फुरुप अमाबु वांगना थांगलगा फुरुप अतैबुना हंथना यंगबीबा भारत सरकार की तोखाई तोखाई यंगबीबा मित्यंगनी हाइरिबा आर्टिकल 371 क्लोज A नागालैंड खक्तदा अदुमक सना हनबियो मसिना मणिपुर यौरलबदी मणिपुर करी फिबम ओइरकनी हाइबा ngamde हाइकी ग्रुप अमना पीस टॉक चंगन मतमदा मखोइना पीस चंगन की मतमदा युमनोनाबा अमा ओइना खुसु याम वेलकम तवी तवुदबु हाइरिबा लालो ग्रुप अमा हाइबा तारे मदुना पीस टॉक तव मतमदा युमनोना दुना लेरिबा अखोइ नागालैंड लालो होबु कांगुदुना अखोइ मणिपुरदा योगथलक तारगदी मदुदा थोलकदब कंसिक्वेंस मयाम हाइबा तारे नागालैंड की पोतोय अखोइ मणिपुरददी अप्लाई मणिपुर सी कनागा मरी लेने हाइबदा मणिपुरदा खुंदादुना लेरिबा कुरु खुदुमकिनेबा असिकुलबा फुरुप खुदिंगना खुंदादुन ले कौरिबा मणिपुर सिदा कनागुंबा फुरुप अमगी मिंगदा अमांगोंदा इसे यामना स्पेशल स्टेटस पीरगा लेमुरिबा कांगुजुंदुना नुग लेगदरा हाइबु वहंग लाएबा नागा खक्तगी अखनबा अरेंजमेंट CPI ने यादे मथोंग होक्तबा थौसिलसी पुन्ना थेंगनमिनबा अपील तौरी इंडिया लेंगा की थौसिलसी हंदोकपा सुंगनी मसिना अतै स्टेट सिंगदसु तमनरकलबदी इंडिया कनबलुरकने फिवम कया असि येंगलगा मतम सांगना नुंगसी चानना हिंगमिनरकलिबा नागा कुकी मितै पांगल अतै एथनिक ग्रुप मसा कया असि हेन मरी चसिनबा इंडिया लेंगा न होटनबना अफबा खोंथांग ओइगनी हाइरे मणिपुर प्रोहिबिशन ऑफ लिकर अमेंडमेंट बिल इसिंगनी तारानिपाल असेंबली दा पास तोबा यारोय करिगुंबा पास तोरबदि हंदोक्त्रिबा फावबा खोंजंग जंगसनगनी हाइना कादागी सेक्रेटरी जनरल टी गितचंद्र मंगांगना फोंदोक्ख्रे ngasi pureiromba khongnang khongda leiba lup asigi office ta pangthokhiba pawgi mifam amada kadagi oina manipur dagi youth thingba act lauthokpa yaroi haina chahi kayagi mamangdagi khongjang jangsinduna lakhe assembly da bill table tawkhraba matungda pass tawbidanaba ngasi deputy chief minister unaduna wari sanakhi Deputy Chief Minister की माइकैदगी हंदक पुथोकलिबा बिल असि मणिपुर की मपान थादोखिनबने मणिपुर यू थिंगबा लौथोकने हाबे नते मसिना स्टेट की रेवेन्यू दा चहीद लुपा करोड़ यांखैदगिना चामा फावबा लाखनबा याय हाबा वफम थमलखे कदागी माइकैदगी चही कयागी ममांगदगी मैरा पाइबिगी इहौ लाखिबा अदु मसिना अकाइबे पीगने लेबाकी अचौबा इहौ लाकपा याय हाबा वफम थमलमखे मसिगी मथक्ता ओपोजिशन लीडर अमदि हानगी डेप्यूटी चीफ मिनिस्टर अमसुंग MLA कयादा मेमोरेंडम पीदुना तक्सिनख्रे हाइखि बिल से अखोई एमेंड तौबगी से ममांगी सरकार की मतमदे पुथोक्तुन लाखनी अदुबो पीपल्स की एजिटेशन मैम मरुन कदाना कन्ना मसी यारो हेना इनबदगी तौगिदे अदुबो हंतकी सरकार सिदी अखोई मसी अहानबा पोकांग पुमतन अखोई रिएक्ट तौगी अदुगा लोइनना मोगी कैबिनेट डिसीजन दसु मसी लौरकांदा मोगी स्पोक्स पर्सन TH बिसोजिन नसु लाउथोकिबा लेगी मसीगी स्टेप सी हाथो हाथो लौरोय अदुगा स्टेक होल्डर सिंग अदुगा CSO मैमगा खुसमनरगा करी लेगी अदु तानरगा असिगी स्टेप से लौरकनी हाइबा फोंदोखिबले अदु लेरगसु याम थाजदब मोंगदा बिल से दाकलाम पुथोरकपनिना खुदकता पास तौगिबा याबगी ओइथोकपसु लै करिगुम तौरगदी अखोई मसी विड्रॉ तौजिबावा अकनबा प्रोटेस्ट अकनबा खोंजंग मयाम अखोई चेंगसनबा सेम साजरी यूथ सुंगबा याबगी बिल पास तौनना बहनबगी मायोक्ता कदाना सिंदुना पाक्सना मफम कयादा खोंजंग जंगसिनख्रे इम्फाल वेस्ट डिस्ट्रिक्ट की तोंगान मफम 12 इम्फाल ईस्ट की मफम 5 अमसुंग कक्सिंग डिस्ट्रिक्ट के मफम अनिदा वकत खोंजंग जंगसिनखे इरोइसेम्बा ताकेल खोंबाल मनिंग लेकाई उरिपोक खागेमपली हुइद्रोम लेकाई यावना लेकाई क्लब मैरापाइबी यावना वकत मिफम सथखि ड्राई स्टेट ने लाउथोख्रबा मफम अमदा यू सुंगबा याननबा अमेंडमेंट तौनबा होनबा सि करंबा लेंगाक लोनो निसा थिंगननबा लेबाक पुंबदा खोंजंग जंगसिलिंgai मणिपुर लेंगाकना यू सुंगदुना होगलाकलिबा मिरोलबो निसागी इपाक्ता लाखनबा होनबा मणिपुर मियामना याबा ngamloi Assembly na bill pass tawrklabadi hena lakh yankhai lising mapani haire pung amada helicopter asi paibagi sas na lupa lising humbudra manga chahum humfuni ahanbagi oina service tawgadariba asi order thokiba nimitagi tha tarukni haire
ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯥ ꯇꯥꯅ ꯁꯥꯡꯊꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯇꯦꯟꯗꯔ ꯄ꯭ꯔꯣꯁꯦꯁ ꯌꯥꯎꯅ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯔꯤ ISTV News na phangba paugi matung ina helicopter service asi Churachandpurdagi Imphal, Jiribamdagi Imphal, Moredagi Imphal amadi Ukhrulagi Imphal phawbagi service legadabani hairi. Panbaya Chief Minister N. Biren Nath Thakaragi mamangda Manipurda helicopter service thamduna Manipurgi manung hanjinna leiriba mafamsingda miyamgi khudong chananaba thabak paikhatlagani haina phongtokhiba wafam laikhrabani. English ngani mapanda regional campus oina Manipurda hangdokhiba Indira Gandhi Tribal University asi full-fledged university ama ohenbinaba Chief Minister N. Biren Human Resource Development ki Union Minister Prakash Javadekar da ai becherol piduna taksin khre Chief Minister gi serol aduda hauji Amarkant da lairiba Indira Gandhi National Tribal University ki main campus asigi regional campus oina Manipurda lairiba asida hostel matik sadaba regular ozage awat palaiba tongan behiram kaya ta sothaduna leibedagi university asigi mahiroi singna khudong chataba kaya mayok nare mahiroi singi khudong chataba sing koknana ba Manipurda leiba Indira Gandhi Tribal University asi full fledged university ama onthok piyo haina Chief Minister gi cherola mada palle hauji marak thana break amatang logzari. A magic mix of chocolate and vanilla marble cakes from Winkies, the cake specialist. Enjoy the tastiest bread in town. Manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Nati chat lagi ba? Please ay chat lagi ba? Target ke season na loy krabadi adu di ma amu hana una pungnaro asum tawna mango season na chat krabada adum haina Winkies mango swishroll su adum panglaro khangedana Saraswati Coaching Institute Singmirong Khonangkarak Info admission open class 11 science foundation course starting of class 16 July medical regular course NEET UG 2019 starting of class 25th July special futures supply of the study material from Delhi weekly test strictly in the NEET pattern free studentship secure mark for 80% and above hurry limited seat only we nourish your futures. I think we should run at once. Winkies Swiss roll. Yam turabo punsibu Winkies am tadi piudana. Baba, quick zone gidi tatatis college di. Mamal suma phang kuding cham mane yo suma ngaro pista salabni na. Adu suma takta superlink footing gi offer me amum piri sidi. Taj electric rang no sin bagum na yoti sin bayar. Dudi sanagi mahut yang na sinbaya Break tung da taram na oksari makhataba pauda Manipur University ki Vice Chancellor AP Pande loktho haibagi wathok oithokpa yaba oroisin ama laktriba phawba BC ki office hangba yaroi changsiliba khongjang makha chathaki gani haina Manipur University Teachers Association ki wangangloi animaina phongdokre issue asigi matangda Manipur government na center da thamba matamda stakeholders sing tana kidaba laibak thibene motage office ta pangthokiba pawgi mifam amada mahakna makhatana pande gi mathakta lairiba maral sing asengbati doke hairagade government ki tolop sa daba independent oiba body amana thizil halu HRD ministry na semliba committee asida pande gi maral kupsinna ba hotna baga chap mane haiki hariba issue sida concern leiba tribal devotees mayam amusu lakpiduna hujujimok yam kanna aikoi negotiation chathajari hariba issue sida makoi gi tongan ba mot khenaba leibra amadi leiriba si kari marungi no kadai dagi no leiramagadi mase lokthokshige haina chingba yam kanna khanari it is a very positive step ni iho sida tang taba yanaba amokoraga makoi su option birakani haina asa tawjei karigumba BC ase lokthokhragadi next day da kogi in charge BC ama hapaga aikoina within 1 week oja mayamna ahing tumdana parikha pending leiba mayam se aikoina thabak suraga haidukpa ngangani amadi university se amung hana hani ki piomda hanjalakpa ngangani ngarang phamkiba assembly mifamda hojik oiriba university ki issue khanna kidaba yaningda ba phongdoktuna ningthokaba nimit ki assembly mifamda thomjin bagi warep ahongba laite haina musugi president mayang lambam dayamana phongdokre ngasi MU da pangthokpa pawgi mifam amada mahakna makhataraduna issue asiga mari rena ngasi deputy chief minister na lusingduna minister gi team amana musu mutaga wari sanaba laklamki
Tim asina laklamba apenba poi adubo numit yangkhaini helaba isu asi karisu khandaba amade yamna lumna laudabagi maong ama male isu asida political party amatana political gi khudong chaba launa ba hona biganu haike Susi numi jangkai ni hela baus da kemta khang dana leram badu mong su male koi situation je study tawkan da som da sala koi na pam posit tam muge har na ching muge mong da ni phongdok peram ya koi una ki ha wa kham sima sia koi press da phongdok chaning de kai na kan da political mileage lo na ba hona gi phibam da ta badu mong ma sum dei koi si nan congress ki kana ma mi khal lam na su koi BJP na dum phulei BJP gi mi khal lap da congress na dum hula ka do male do ngi pocha ba yam pam de politics to bi no koi university kananaba mahroi kunai kananaba changjaba kungani puksen sengna mahroi kunai bu kananaba duga university bu kananaba lepiu fazana decision lobiu koina ngarang lothok sekiba legislative assembly manipuri ministry asugam loba yamna luraba keno issue sibu khanna bidaba na maram parkan da koina tugai jatne lothok sekiba kungana da namak handok charoi Nimit yangkai humdoi ni suraba phawba Manipur University ki isu loisinba ngamdaba matam launa na ba hotnabagi thawong NSUI Manipur State na kana yaningdaba phongdokre Congress babanda pangthokpa pawgimi fam amada General Secretary Ningombam Samanandana Professor Pande Loktho haiba khongjang amari lenana state asigi mahima singi sector da pura mathau tawdana leriba asigi matangda khanaba NSUI Manipur State ki President Delhi da National Core Committee ga khana nainari amaramda handak board ki class 10 examination gi se yengbada mark what na pi haiba wafam thigat hanaba Senkiba Inquiry Committee ki report athubada lankatuna maral lebe sing cherak pi gadabani haikhe Honorable ICT Minister Prakash Javadekar ke unnaru kanda hala hoda amna positive over concrete over mayamna pamma solution am pibi ngam da baje akoi Delhi taksalli ne haiba anira hum laksum hairak baje CJ NSR Manipur State na state government hangjani je how long kyang koina taksalli haibi ge teno taksalli ha boje topiro aduga normalcy to the education sector of Manipur pubiro yam thuna bose mamusung Saturday market trust deficit ama thola ko dong dawli basi si matang sa so to biro na tataragati the future of Manipur is at high risk. We demand to both the boss and both the committee to find out the true fact finding without any external influences. Manipur University ki BC Pande Loktho haiba khongjang sawgaladuna Professor Pande na hana leramba Banaras Hindu University ki mahairoi amasung ojasing na semba Joint Action Committee na University Gate ta khongjang sangsin khrei matik sadaba VC khudak ta Loktho kadabani haina dabi tawkhi Manipur University da mahairoi sing lairik tamba phangdringai gi mayokta reformist students front na class boycott ki khongjang sangsilingai ITI takyel da examination pangthok na ba khanaramba ITI get mamangda RSF amasung all Manipur ITI students union na khongjang sangsin khrei police na kanbak sexual tharang lokhatuna ITI gi examination makhata na pangthokki Manipur University के Vice Chancellor Loktho Uhaiba Dabiga Loinena Reformist Students Front Manipur na School College Medical Engineering College Pumnama class boycott tawbagi athingba thamlamba adu tongan ba section dagi handokna ba pressure pirakpadagi July kulhumdoi ningthokaba nimitagi komthok lagani hairi Loop asigi President Thoiba Kumanchana Thobalda pangthokpa pawgimi fam amada musuna sangsiliba khongjang asi mahiroi khaktagi na temasi mahiroi pumna makini khalaga class boycott ki firep asi laurubani adubu maikai kayadagi handokna ba hairakpadagi khongjang asi handokna ba firep laubani boycott ki khongjang handoklabasu musugi dabi phangdriba phawba saugatkani haiki Mungasi Manipur University ki tamliba MA Singh adu galoina na graduation tawriba 11 12 tamliba from lower class agi khudimok sing sibu RSF na chamana ba mahiroi sing ni na khajara ganda adugum loba khongjang adu RSF na sathagi bani lorena RSF na khongjang asi hangiba taraga su musubu saugatuna laigigani lorena Manipur dam ka chathadriba khongjang ama hada inong nong na RSF na athuwa matamda hudokcharagani asida lebak sunai khudimok na RSF na changjila khongjang asida mating pambi MU ki wathoka mari lenena ngarang numidang awang sekmai da leba Maharabi Santipur sekmai lekai gi maira paibi club amadi mahairoi organization singa kusam naduna maira gi khongsa chat khrei VC Pande loktok triba phawba makhata na changsilak khongjang da sekmai maike gi miyam na sule palaitana khongjang jangsin gani haire isu asiga mari lenena ngasi deputy chief minister na lusingduna minister gi team amana musu mutaga wari sanaba laklamki
टीम असिना लाकलंबा अपेनबा पोई अदुबो नुमित यांखैनी हेलबा इशू असि करिसु खंदबा अमदे यामना लुमना लौदबगी मौंग अमा माले इशू असिदा पॉलिटिकल पार्टी अमतना पॉलिटिकल गे खुदोंग चाबा लौनबा होनबिगनु हाइखे इशूसी नुमित यांखैनी हेला बाउसदा कैमता खंदना लेरमबदु मौंगसु माले होय सिचुएशन जे स्टडी तौरकांदा सोंदा चलगा कोइना पामी पोसि तमुगे हाबना चिंगुगे मौंगदा हाबि फोंडोक पिरमने अखोय उनथि हाबा वफम समस्या अखोय प्रेस दा फोंडोक चनिंगदे कैनो हाकांदा पॉलिटिकल माइलेज लौनबा होनबगी फिबम दम ताबगि मौंग मसुम दै अखोय सि नाम कांग्रेस की कनागुम मिहुत खर लामसु अखोय बीजेपी ना दम पुले बीजेपी की मी खर लापदु कांग्रेस ना दम हुनकदो माले दोनंगी पोचबा याम पामदे पॉलिटिक्स तौबिगनो अखोय यूनिवर्सिटी कन्ननबा महिरोय खुनाय कन्ननबा चंगजबा खुंगनी पुक्सेन सेंगना महिरोय खुनाय बु कन्ननबा दुगा यूनिवर्सिटी बु कन्ननबा लेपियो फजना डिसीजन लौबियो अखोयना ngara लौथोक सकिबा लेजिस्लेटिव असेंबली मणिपुर मिनिस्ट्री असुगमबा यामना लुरबा केनो इशू सिबु खन्ना बिदबगना मरम परकांदा अखोयना तुगाइजने लौथोक सकिबा खुंगना दमक हांदोक चरोय निमित यांखै हुमदोइनि सुरबा फावबा मणिपुर यूनिवर्सिटी की इशू लोइसिनबा ngamdaba matam launanaba hotnabagi thawong NSUI मणिपुर स्टेट ना कन्ना यानिंगदबा फोंदोखरे कांग्रेस भवन पांथोकपा पाउगी मिफम अमदा जनरल सेक्रेटरी निंगोमम समानंदना प्रोफेसर पांडे लौथो हाइबा खोंजंग अमरी लेनना स्टेट असिगी माहि मसिंगी सेक्टर दा पूरा मथौ तौदना लेरिबा असिगी मतंगदा खनाबा NSUI मणिपुर स्टेट की प्रेसिडेंट दिल्ली दा नेशनल कोर कमिटी गा खना नैनरी अमरमदा हंदक बोर्ड की क्लास 10 एग्जामिनेशन की से येंगबदा मार्क वाट न पी हाइबा वफम थिगन हनबा सेंक्वे इंक्वायरी कमिटी की रिपोर्ट अथुबदा लानकतुना मराल लेबे सिंग चैराक पीगदबनी हाइखे Honorable ICT Minister Prakash Javadekar के उन्नारो कांदा हला होबदा हमने पॉजिटिव और कंक्रीट एबा मयामने पामा सॉल्यूशन हम पीबीबो ngam अखोय दिल्ली तक्सली ने हाइबा अनिर हुमलक सुम हाइरक बजे सीजे NSI मणिपुर स्टेट ना स्टेट गवर्नमेंट हंजनिंग जे हाउ लॉन्ग क्याम कुइना तक्सली हाइबी गेतनो तक्सली हाइबा पोजे टोपीरो अदुगा नॉर्मल टू द एजुकेशन सेक्टर मणिपुर पुबीरो याम थुना बोसेम अमसुंग सात्रजिंग मार्केट ट्रस्ट डिफिसिट अम थोलकदों तौरिबसि सि मतंग सा सो तौबिरो नत तारगदि द फ्यूचर ऑफ मणिपुर इज एट हाई रिस्क वी डिमांड टू द बोथ द बोसेम बोथ द कमिटी टू फाइंड आउट द ट्रू फैक्ट फाइंडिंग विदाउट एनी एक्सटर्नल इन्फ्लुएंसेस मणिपुर यूनिवर्सिटी की बीसी पांडे लौथो हाइबा खोंजंग सगलदुना प्रोफेसर पांडे ना हाना लेरंबा बनारस हिंदू यूनिवर्सिटी की महिरोय अमसुंग ओजासिंगना सेंबा जॉइंट एक्शन कमिटी ना यूनिवर्सिटी गेट ता खोंजंग संगसिनख्रे मतिक सादबा बीसी खुदक लौथोकदबनी हाइना दाबी तौखि मणिपुर यूनिवर्सिटी दा महिरोय सिंग लाइरिक तंबा फंगद्रिंगै की मायोक्ता रिफॉर्मिस्ट स्टूडेंट्स फ्रंट ना क्लास बॉयकॉट की खोंजंग संगसिलिंगै ITI ताकेल दा एग्जामिनेशन पांथोकनबा होटनरंबा ITI गेट ममांगदा RSF अमसुंग ऑल मणिपुर ITI स्टूडेंट्स यूनियन ना खोंजंग संगसिनख्रे पुलिस ना अकनबक सेक्सुअल थौरांग लौखतुना ITI की एग्जामिनेशन मखाताना पांथोकी मणिपुर यूनिवर्सिटी के वाइस चांसलर लौथो हाइबा दाबिगा लोइनना रिफॉर्मिस्ट स्टूडेंट्स फ्रंट मणिपुर ना स्कूल कॉलेज मेडिकल इंजीनियरिंग कॉलेज पुमनमक क्लास बॉयकॉट तौबगी अथिंगबा थमलंबा अदु तोंगान सेक्शन दगी हंदोकनबा प्रेशर पिरकपदगी जुलाई 12 निंथौकाबा निमितगी कोमथोकलगनी हाइरे लुप असिगी प्रेसिडेंट थोइबा खुमनचाना थौबालदा पांथोकपा पाउगी मिफम अमदा मुसुना संगसिलिबा खोंजंग असि महिरोय खक्तगी नते मसि महिरोय पुमनमकिनी खलगा क्लास बॉयकॉट की फिरेप असि लौरुबनी अदुबो माइकै कयादगी हंदोकनबा हाइरकपदगी खोंजंग असि हंदोकनबा फिरेप लौबनी बॉयकॉट की खोंजंग हंदोकलबसु मुसुगी दाबी फंगद्रिबा फावबा सौगतकनी हाइखि मुंगसी मणिपुर यूनिवर्सिटी की तमलिबा MA सिंह अदुगा लोइना ग्रेजुएशन तौरिबा 11 12 तमलिबा from lower class tagi khudimok sing sibu RSF na chamanaba mahiroi sing ni na khajara ganda adugum loba khongjang adu RSF na sathagi bani loina RSF na khongjang asi hangiba targa su mosubu sogatuna laigigani loina manipur dam ta chathadriba khongjang ama hada inau no na RSF na athuwa matamda hudokchargani asida lebak sunai khudimok na RSF na changjila da khongjang asida mating pam MU की वाथोका मरी लेनेना ngarang numidang awang sekmaida leba Maharabi Santipur sekmai lekai gi meira paibi club amadi mahiroi organization singa kusam naduna meira gi khongsa chatkhre VC Pande lautok triba fawba makata na changsilak pa khongjangda sekmai maikai gi miyam na sule palaitana khongjang jangsingani haire tarba Manipur!
Manipur University ki BC ki mathakta judicial inquiry chathahanaba assembly mifamda warep lauraga center da taksin phamthoi haina senior advocate khaide mani na phongdokre wafam asing asi uripok chairap court ta pangthokiba pawmising ko unaba amada mahakna phongdokibani makha taraduna mahakna center na hojik semlak liba fact finding committee na BC ki maral puthok pangamloi masidi isam samba departmental inquiry gumbani achumba puthok ke hairabadi commission of inquiry act 1952 gi makhada judicial inquiry chathagadabani inquiry ase acting natraga thabakti gi potharaba high court ki judge amana lusinglaba Manipur University ki maramda khangba thabakti gi potharaba VC anina member oiraga thigat hanbada achumba puthok pangamgani hojik hauriba ihau asigi matangda Manipur na center da haijaba sing thawoina tabi debagi mami tabana assembly mifam asida punna warep lauraga center da taknarabadi soidena tagani haibagi oithokpa lai haiki torakan laiba nithokaba numi tangkulum doida assembly phamgadoribse machi aroi ba session ni hana toribse masida member singna calling attention togera call attention togera aduga ma whatever the case may be procedure na rule na yaba mong amada puthu eraga pros and cons university ki vice chancellor ki matang sida kupna khanare eraga madu do ware malahoraga hairi ware ado apun magi yaminna ba apun ba anonymous decision amoina lawrega central government ta marilena ba authority de tharaga thabuk on pangthukna ba honadana manipur ge University ki problem se solve tongna phone view July 13 Manipur University ki BC Loktho amadi examination athupa matamda haidokpiyo haina Raj Bhavan amadi BJP ki office da thomjin kiba mahairoi sing adu makhota khulai paiduna mungnaruge haina thomjin kiba natte lamdam asigi mahairoi singi punsi kannaba thomjin kibani haina Young People's for Social Science ki secretary Malemngan Belaisram na phongdokre ngasi Manipur Press Club ta pangthokiba Youth Forum for Protection of Human Rights Youth Action Committee for Protection of Indigenous People amasung Young People's for Social Sense na sinba pamisinga unaba aduda mahakna makataraduna democratic amasung non-violence oiba mawangda chathakiba mahairoi singi aki akang amadi asok apananghan kiba thakdok adu terrorist ki thawong ni haina maral sikhi amaromda desamgi secretary Sital Oinam bosohanbagi maralda suspend tawriba police personnel adu terminate tawgadabani loinana mangonda order piriba officer adu su terminate tawgadabani haiki Hojik oiriba phibam asida central government na mahairoi singna yaba VC ma haptuna amade mahairoi singi career manghandana ba examination athuba matamda haidokadabani haina su taksin ki government asi terrorist natte hairagadi sitalbu mathobak ta pairaga truck makade insiliba police personnel asi suspend tawba khaktang yaroi ma terminate tawgadabani aduda natana mangonda order piriba magi higher officer si terminate tawgadabani loinana central government na racial discrimination chathade hairagadi VC mafam lokthoga student friendly oiba VC ama haptuna amadi student singi career manghandana ba exam declare athuba matamda tawbigadabani nataba taragadi government of Manipur se terrorist government ni amadi central government na racial discrimination chathare habasi masana takchabani Nakalamaromda hojik leiriba isu asi VC AP Pande loktokpana ingtapa purakpa ngamgani haina Manipur longmi lupna thadorokpa cherolamana khangalakle mahairoi lising kayagi laibak lepkadoriba mahaikol asi matam kuina larik tamhandana thamba haibasi apava khongthang nate oirakliba phibma sida Manipur gi longmi lupna so law uduna leiba yaraktabana university asi kannanaba khongjangda saruk yaba horogani haire amaromda thangmaiban United Clubs nasu Manipur University ke VC loktokpagi wafam amade border pillar gi matangda athuba matam da warisen puraknaba mari lenaba authority na chapchaba khongthang lokhatrabadi akanba khongjang jaksilagani haire chairak sida demand sing asi phangnaba khotnabada mahailoi sang sing thingjileba asibudi komthokpinaba appeal tawre Manipur University ki BC Loktho Border Pillar 81 gi isu loisello framework agreement ta Manipur kaiba yaroi amadi Citizenship Amendment Bill lising ani tarataruk chatnaba yaroi haba wakatanga si nagamapa lai mayum leirak masinda lamdam adom gi nupi singna saruk yaduna wakat mifam chathakre Imphal Sporting Club amadi Khwai Brahmapur Women Development Committee na sinduna wakat mifam adu phamkibani
Hauzik Manipur da thokliba tongan ba issue sing di Manipur People Bill lising ani taranipal Citizenship Amendment Bill lising ani taratarung Border Pillar number 81 gi wathok Manipur University gi BC AP Pande sindokada bani haina sangsiliba khongjang Framework Agreement ki ahanbagi warol phongdorakpadagi lakliba wathok yauna tongan ba issue kaya gi matangda khanana bahayeng all political party ki mifam pangthokani haire amaromda ngarang assembly gi nongjo mifam ahobanumita puthokiba Manipur Prohibition of Amendment Bill lising ani taranipal asi lamdam asigi miyamna yadrabadi bill pass tabagi mahutta Assembly Select Committee da thadaraba yai haire amaromda ISTV News na phangba pawgi matung inang asi Deputy Chief Minister Joy Kumar ga bill asigi matangda kadagi thaumisinga wari sanakre haire Board of Secondary Education Manipur na lawba HSLC Compartmental Examination pangthokre exam asida mahairoi lising ahum samapan lomna center taratarukta subject taramanga da examination thaki hokiba July taranipal da examination asi pangthokani tawrambadege yekthokibani Senapati District ki Bethani Higher Secondary School da su compartmental examination akan ba saksil tharanga loina na pangthokiba Senapati District ki oina tongan ba school contractor ki mahairoi sama humbudra tarukna exam asida saruk yakhi District Health Society Thaubal ADBDN Thaubal Branch amadi Blood Bank and Transfusion Unit na sinduna World Blood Donors Day Thauram Ahiroi singi kongsat amagaloine na Thaubal DC Complex da laiba counting hall da pangthokre thauram aduda State Blood Cell gi State Program Officer Dr. L Tomsa Kuman CMO Thaubal Dr. N Jain Kumar DFWO Dr. KSS Memsa NYK Thaubal gi District Youth Coordinator Y Laxman Su saruk yakhi District asigi Mangzil Thana Piripa Dona Tarataret Khangatunai Kai Khumnaba Utki New Public School Khangabok amadi LM High School athokpangi mahairoi singna khongsat amasu satki numit asigi sarugama oina blood donation camp amasu pangthokki BDF singna sangsiliba sis work strike numitarama thwini sukre tha sigi kunmanga fawbagi manungda government na wafam amata phongdorak trabadi tha sigi kuntaruk ke ehing nongyai dege kuntaret ke ehing nongyai phawba pung nipunipal gi general strike torgani haire masi phawbada demand asi khanadrabadi July kunipal gi August ani phawba national highway singda all Manipur BDF welfare association na economic blockade torgani haire hauzik marakthana break amatanga mulokjari I think they are going to get us. Indeed, indeed. I think they are going to finish us. I think we should run. At once. Winky's Swiss roll. Yam turabo. Punshibu. Winky samta di piudana. Booking open for office spaces and retail. The key features are retail shop and cafes, exclusive space for offices and the 5th floor, power backup, modern security system, adequate firefighting system, automatic lift, ladies and gents washroom. For further details, please contact the Swan Tower, MG Avenue, Imphal. Contact number 70852-75110. Email us at swantowerarcade@gmail.com. Nati chat lagi ba? Please ay chat lagi ba? Election ki matam loikrabadi adu ma amu unab phangaro asum tawna mango season na chatrabada adum haina Winkies mango Swiss rolls adum phanglaro khangedana Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu amukai na taramna oksari makhataba pa amuk bizari More Consumer Club amasung More Police ki apunba team amana Micron 50 ki makhada laiba Myanmar dagi pusilakpa plastic housing gi mayokta jataba drive ta More town manung dagi plastic mapul sama yang khairom phagat khre More Consumer Club ki president Saipon Haukipna drive asi tumbangam daba plastic singi mayokta sangsin bani makhata na pollution thingnana ba jathaki gani masida miyamna cooperation PBU haikhe More Police ki OC Letkoha Wi-Fi na driver si makata na police na sogat kani phagalaba polam sing Manipur Pollution Control Board ta sinaraga ni haiki ye 55 micron gi makhadu ugnina
अदु मसी मथक सिंग इंडिया ना प्रोड्यूस तोब सिंग से अखोइना यूज तोरगा मसी हुजी बर्मा दगी अयाम्बा पुसिंब सिंग से अखोइना अमु अंगंबदा अखोइना थिंगनाय से मोरे कंज्यूमर क्लब मखोइ गोंदा मतें पांगने हाबिस हाइनिंगे अदुगा मसी फारिब सिंग से मखोइना अखोइ मणिपुर पोल्यूशन कंट्रोल बोर्ड इम्फाल लिरिबा मखोइ गोंदा सिनरनी Sangai Progdalai ba CAF and PD gi set number 4 gi storekeeper sindokadabani habat dabi da godown asigi labor singna thabak lep kre ngasi godown manung da labor samani pan na thabak lep tana khongjang sangsin ki CAF and PD Labor Welfare Association gi General Secretary Roman Rijit Mangangsana hairi ba godown asigi set number 4 asigi storekeeper P Iboyamena labor singbu tathi tawoina tawba sarkar gi niyom matung ina tawgadaba thabak kaya niyom thugaiduna lanai interest thabak kaya chathare mahakpo sindok piu haiduna khongjang jangsin lakhibani adubu ngaside set khudingmaki labor singna mahakpo sindokadabani haiba dabida ngasidagi labor singna thabak lepagi khongjang jangsin bani hairiba set number 4 gi storekeeper Iboyama bu sindoktriba phawba godown gi thabak suba leplagani haiki sinmising di koigi quantity based work na maram oirakanda quantity ji amhandana tarak padagi hingbaga bagi capable lerektaba adugo loinana inhuman treat haiba tare sa sanda loina bagi mongda mayam loina rakpa mana kusira si mongda torokpa ibal magi ngasai tongan ba private ke ba pesa khar thuk yana na bagi tongan ba koigi force bonded labor gi mongda koigi mayam torokpadagi penda badagi koi tangmapal di khong changselakpani ngasi si trom duni subu nimsidagi ai koi pulap oina sis tawuni haiba tare Amaram the Department asigi Labors Welfare Association na changsil lamba thabak lepagi khongjang director unaduna demand sing piragani haina thajaba pirakpadagi matam kharagi oina komthokle hairi Manipur Small Farmers Agri Business Consortium ga Iramdam United Food Producer Company Limited kaksinga khusam naduna Sustainable Agri Business Development haiba hiramda lawmi singi mobilization thoram ama Moretra Center da pangthokre thoram aduda consortium ge project coordinator MS Khaidem Iramdam United Food ke chairman Y Rajendra SDO More S Romeo su saruk yaki Technopal District ki Kanemram Village da nomagi oiba disability singi awareness program ama pangthokpagaloina lemna hearing at su yenthokre Composite Regional Center for Persons with Disabilities, Department of Empowerment of Persons with Disabilities, Ministry of Social Justice and Empowerment, Government of India na sinbani Technopal District ki oina nupa amadi nupi kayada hearing at yenthokpagi thoram aduda saruk yakhiba Manipur State Disaster Management Authority ke Vice Chairperson Adim Pamaina District asigi BPL family sing da hearing at pibagi thorang asi Manipur gi mafam kaya da su satharagani haiki lamdam sigi lairiba isin inaw sing aduga youth ki in khalagriba naharon sing akhoi makeup thokba matam oire nahata ba matam oire mit uba matam oire una usenna daba tana tasan na daba khangna khangjen na daba masi singsini makeup thogan da yam wa ba se adubu ta sengna ta daba isorna natraga masagi yadraga ta daba singbudi ta hallaga gyan ta hanningai gi arai baneba Manipur State Women Corporation Sinduna Tabungkhok awang lekai da chatharaki ba tara taruk suba batch ki vocational training Khumalampak Balbavan Complex taloisin kre tharomadu da cooperation gi chairperson S Satyabhama Social Welfare gi director Jacinta Lazarus Joint Director Sonia Oinam su saruk yakhi training da saruk yakhi besing da phituna ba machine su yanthokhi S Satyabhama na thataruk chatharaki ba training asida akhang ahai kaya dagi khanghau tamhauba kaya adu sijinnaduna sothana leriba nupi singsu nomduna marek mahau thokna hingba ngamna ba hotnasi aikhoi khuding makna singnaba amaga loinana hotnadrabadi mai pakpa ngamloi haiki India ki ahanba judoka Olympian laikhidrabi CRPF ki assistant commandant oirambi Laurembam Brojeshwari laikhidabagi mangarak subaning sing thoromga mari lenana imung manungna tagyal khongbal maning laikai daleba hof homda sana thakna ba potlam sing mateng pangkhre laikhidrabagi photo da laisukat paga loinana ikai khumna ba utuna homgi akoibada u chara singsu thaki
M2 amasung MGO gi apunba JSC na Manipur Sarkar gi employees sing da taret suba pe chan hangada bani hana changsilakpa khongjang ngasi ga thana numit chama kuni thoini sukhrei ngasi khongjang asibu sogol aduna lamphel patale ba excise department ke employees sing na department asigi complex manungda wakat mifam pangthokhrei state cabinet na lokhiba warep JSC na yabang amloi athuba matamda 7 pe pithokada bani haiki तालिबा सिनमी चामगा कुनिथोइनी सुरे अदुना अखोइना तालिबा दाबी एसी पिबियु हाइना सेमदा हाइजरी हौजिक सानबगी पाव अमुक पिजरी थासिकी हौखिबा तांग मापनदगी ना तरातरुक फावबा ब्राजील की ब्रासिलिया दा पांथोखिबा तारेत सुबा वर्ल्ड जूनियर वुसु चैंपियनशिप दा सरुक यारुबा सानोरी मंगा अमदी कोच अनि की टीम ngarang इम्फाल दा थुंगलख्रे टीम मसिना इम्फाल एयरपोर्ट दा थुंगलबदा मणिपुरी डिजिटल फिल्म की संगनारबा एक्टर सिंह काइकू अमदी गोकुल यावना मसाना असिबो पामजबा मियोय कयाना हराउता यामना ओके निंगसिंगबा याबदी टीम असिदा यावखिबा हंजबम कर्णजित शर्माना वुसु की दाइसिदा ब्रॉन्ज मेडल फंगलखिबनी District Youth Affairs and Sports Officer Thobal District na thatorak pasero lamagi matung ina thasiki tangkunitoy amadi kulhumdoida kaksing amadi Thobal District ki oiba tongan ba masana singi inter school trial selection pangthok lagani thasiki tangkulhumdoida ki kuntaruk phawbana District Sports Complex Wangjingda sahi tara mari ki nupa macha gi amadi sahi tara tarat makha gi nupa macha amadi nupi macha Subarto Mukherjee International Football Tournament pangthok lagani Kaksing District ki oina thasiki tangkun mari degi kuntaret phawba District Sports Association ground kaksing da pangthok lagani haire Manipur State Kabaddi Association na sinduna thasiki tangkun manga da UCAL Uripok Baspati lekai da nomagi oiba kabaddi referee clinic Manipur State Kabaddi Championship ka mari leina ba pangthok lagani haire Saruk yagada ba technical official singna nimit asiki ayu pung taret makai tabada report tawrna ba khanghale Hojik makataba sanabagi pausing boya ningthokjamdagi amuk phangbigani Sanam Thambau Higher Secondary School Mayang Imphal Sathariba Sahi Tramri Madi Tratret Makhagi Nupa Machagi Yankai Mapal Suba Imphal West District Level Suborto Mukhaj Football Tournament ki final sangkhre DYASO Imphal West District na sinduna thasiki tangkundagi school tare na saruk yaduna Khumalampak Artificial Turf Ground Sathariba Sahi Tratret Makhagi Nupa Machagi Yankai Mapal Suba Imphal West District Level Suborto Mukhaj Football Tournament ki ngasi sanakiba ahanba semi-final match ta Litan Master Higher Secondary School Samurongna Nilamani English School Mayang Imphal Bugol ama sinoda maiti bipituna final sangkhre Litan Master Higher Secondary School Samurogi mai pakhibgi goladu Y Santos na match yankai matoi shiba minita sankhibani match asida Nilamani English School Mayang Imphal gi sanroi P Mangal Sanamadi Bagirota match conduct tokhiba referee na yellow card utkhi Tournament asigi anisuba semi-final match ki sanakibadana Sanam Thambau Higher Secondary School Mayang Imphal na Human Resource Development Garibu gol taruk sinoda maiti biduna final sankhibani Sanam Thambau Higher Secondary School Mayang Imphal gi mai pakhibgi gol singadu N Lawrence KS Dipu Maitei PS Dines M Susil L David Amadi N George na match ki taratruk suba kunipal suba kuntrom doi suba yankai taruk suba yankai mapal suba mari humpu suba minita sankhibani Match asida Sanam Thambau Higher Secondary School Mayang Imphal gi Ice Indaraz Human Resource Development Gari gi sanroi Gaipui Sunda match conduct tokhiba referee na match ki yankai suba minita red card utuna fieldigi mapan thon ki Amaromda district asina sinduna thasiki tangkundagi school mangana saruk yaduna Khumalampak Artificial Turf Ground Sathariba Sahi Taramari Makhagi Nupa Masagi yankai mapal suba Imphal West District Level Suborto Mukherjee Football Tournament ki ngasi sanakiba ahanba semi-final match ta Nuksub Imphal Sagol Tongba Higher Secondary School Sagol Tongbana Litan Master English School Samorobu gol mari sinoda maiti bapiduna final sangkhre Nuksub Imphal Sagol Tongba Higher Secondary School Sagol Tongbagi mai pakibi gol singadu MD Izad Boynau TS Rohan amadi L Johnson na match ki ahanba manga suba konmatoi suba madi nipu mari suba minita sankhibani tournament asigi ani suba semi-final match ki sanakibadana Sanam Thambau Higher Secondary School Mayang Imphal na Awang Lekin Tabi Junior High School bu gol taruk sinoda maiti biduna final sangkhre Sanam Thambau Higher Secondary School Mayang Imphal gi mai pakhibgi gol singadu
T Sekharna Merski Ani Suba Kun Suba Madi Kulumdoi Suba Minute Gol Ahum Z Lina Merski Taramanga Suba Madi Kuntrani Tri Suba Minita Gol Ani Sanki Atopa Gol Aduna and Ranjanna Merski Nipumari Suba Minita Sankibani Satariba Tournament Asigi Ariba Mersing Haying Ayuk Sanaragani Traukwa Kaitelna PTRC Pasui Bumaiti Papiduna Anishuba MCA Luang Popa T20 Trophy gi semi-final Sankre Manipur Cricket Association Sinduna Mamang Thagi Tang Kunma Thoidigi Tim Kunna Saruk Yaduna Luang Sangbangi Luang Popa Cricket Stadium da Sathariba Anishuba MCA Luang Popa T20 Trophy gi ngasi sanakiba aroiba Marisuba quarter final match da Traukwa Kaitelna PTRC Pasuibu wicket ani da maiti piduna semi final sangkibani match asida mai pakiba Traukwa Kaitelna tos ngamduna fielding khanki ahan batting tokiba PTRC Pasoina over taramapal ga ball amada wicket loina turaga run humpunipal khak loki masigi pakhumda anisuba batting tokiba Traukwa Kaitelna over tarataruk ball mangada wicket nipal turaga apiba target adu yauduna match asi mai pakibani match asida Traukwa Kaitel gi sanaroi mayankana wicket ama amadi run taranithoi lauduna man of the match taki hayeng match leiroi Manipur Kang Association gi miyang makhada Zotin Waikom na sponsor toraga thasi ki tang tara mathoi digi kangkhut tara mathoi na group mari thongna khaidokuna laijing ningthau kangchang thangmai banda sathariba mari suba Waikom Gambini Leima Memorial Kendra Wise Likam Knockout Kang Tournament ki ngasi sanakiba match ta Thongju Kendra Kangkhutna Kaisam Thong Kendra Kangkhut Pupanjil taratare taratrukta maitiba pikre Sathariba tournament asigi mathangi match thasi ki tang kunmari da thangmai ban Kendra Kangkhut amadi Thongju Kendra Kangkhut ka sanagani Volleyball Federation of India gi miyang makhada sahi asigi me thagi tang kunmari digi kunipan phauba Mizoram gi Aizol da pangthokiba kuntaruk suba boys and girls mini national volleyball championship ta champion oiraglaba Manipur tingi sanaroi amadi official sing opagi thoram All Manipur Volleyball Association sinduna All Manipur Sports Association gi conference hall da pangthokre thoram masida All Manipur Sports Association gi president L Lokendro General Secretary R.K. Sanayay Mamadi Atay Official Singsu Saruyaki Mai Pakipa Manipur Tingi Ibomcha Amadi W. Ranjana Nupagi Manipur Tingi Manager Amadi Coach N. Ranbir Amadi Zozona Nupigi Head Coach Amadi Assistant Coach Suina Saruyaki Champion Oirakiba Manipur Tingi Sanari Singda Association Asiki Maiki Degi Kudol Port Amadi Championship Ki Certificate Amadi Medal Sing Kusinaki Hauzik aroy betamaru iba pau amok Framework Agreement ki matangda ningthaukaban numit ki Assembly mifamna laurakpa firep ki matung ina Manipur miyamna chapchaba firep laugani haina Manipur gi civil society singna phongdogle Manipur Prohibition of Liquor Amendment Bill lisingani taranipal gi mayokta pak sanna khongjang jangsin khrei amadi Ministry of Home Affairs na Manipur da helicopter service haunana ba ayaba pirakle ngasi yo inadi ISTV na pizaba Manipuri pau matang sa talo sinjari miyang tabiri ba pumnamak po amukahan na kurumjari